ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯌꯦꯟ ꯀꯥꯡꯁꯣꯏꯅꯦ ꯁꯤꯗ ꯌꯦꯟ ꯀꯥꯡꯁꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯕꯣꯔꯥꯁꯨ ꯂꯩꯔꯦ ꯕꯣꯔꯥꯁꯦ ꯅꯥꯀꯨꯞꯄꯤ ꯕꯣꯔꯥꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯀꯣꯕꯤ ꯊꯝꯆꯦꯠ ꯕꯣꯔꯥ ꯑꯗꯨꯒ ꯑꯃ ꯀꯩꯅꯣꯗꯣ ꯇꯤꯜꯍꯧ ꯃꯅꯥ ꯑꯁꯥꯡ ꯕꯣꯔꯥꯁꯨ ꯑꯗꯨꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨꯁꯨ ꯂꯩꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯁꯤꯗꯁꯨ ꯄꯥꯐꯣꯔ ꯂꯩꯇꯦ ꯄꯥꯐꯣꯔ ꯑꯁ ꯍꯥꯎꯔꯅꯤ ꯆꯥꯁꯦ ꯑꯁ ꯌꯥꯔꯦ ꯑꯁ ꯀꯃꯥꯏꯅ ꯇꯣꯠꯂꯦ ꯅꯪ ꯇꯣꯠꯄ ꯂꯣꯏꯔꯦ ꯇꯦꯡ 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 ꯖꯧꯔꯥ ꯍꯩꯗꯣꯛꯄ ꯑꯗꯨꯒ ꯍꯩꯗꯣꯛꯑ ꯆꯥꯗ꯭ꯔꯤ ꯂꯦꯠꯁ ꯒ꯭ꯔꯥꯏꯟ ꯏꯪꯂꯤꯁ ꯌꯥꯝ ꯂꯧꯔꯛꯀꯅꯨ ꯃꯤꯅ ꯏꯪꯂꯤꯁ ꯍꯩ ꯃꯥꯟꯈꯤꯅꯤ ꯅꯪ ꯀꯣꯂꯣ ꯍꯩꯕꯩꯅꯦ ꯍꯩꯇꯥꯔꯦ ꯑꯩꯒꯤ ꯃꯇꯨꯡ ꯐꯖꯕ ꯀꯩꯗꯣ ꯀꯣꯜꯂꯛꯑꯣ ꯁ꯭ꯀꯤꯟ ꯌꯥꯎꯔꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣꯀꯣ ꯁ꯭ꯀꯤꯟꯒꯨꯝꯕꯗꯤ ꯅꯪ ꯉꯥꯛꯇꯅꯦ ꯑꯩꯒꯤꯅ ꯃꯇꯨꯡ ꯉꯥꯛꯇꯅꯦ ꯏꯁꯤꯡꯁꯦ ꯈꯛꯇ ꯌꯥꯎꯗꯤ ꯌꯥꯎꯔ ꯃꯥꯜꯂꯦ ꯃꯇꯣꯡ ꯐꯖꯅ ꯍꯥꯞꯄꯤ ꯃꯇꯨꯡ ꯐꯖꯕ ꯑꯝꯇ ꯍꯥꯞꯄꯣꯏꯒꯦ ꯁꯤ ꯌꯦꯟ ꯀꯥꯡꯁꯣꯏꯅꯤ ꯌꯦꯟ ꯊꯣꯡꯕꯒ ꯃꯥꯟꯕ꯭ꯔꯥ ꯌꯦꯟ ꯊꯣꯡꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯌꯦꯟ ꯊꯥꯎꯗ ꯊꯣꯡꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯅ ꯁꯤ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕꯅꯦ ꯌꯦꯟ ꯀꯥꯡꯁꯣꯏꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕ ꯌꯥꯝ ꯍꯩꯌꯦꯕ ꯌꯦꯟ ꯀꯥꯡꯁꯣꯏ ꯃꯕꯨꯛ ꯅꯥꯏ ꯊꯥꯎ ꯆꯥ ꯌꯥꯗꯦ ꯂꯣꯏ ꯍꯥꯏꯗꯣꯔꯛꯑꯅꯨ ꯌꯥꯔꯦ ꯐꯨꯛꯈ꯭ꯔꯦꯅꯦ ꯇꯣꯛ ꯐꯨꯈ꯭ꯔꯦꯅꯦ ꯈꯨꯍꯥꯎꯗꯣ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯅꯍꯥꯟꯃꯨꯛ ꯄꯨꯂꯞ ꯆꯥꯔꯅꯨ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨꯅ ꯑꯩ ꯄꯨꯂꯞ ꯆꯥꯔꯔꯣꯏ ꯀꯣꯕꯤ ꯊꯝꯆꯦꯠ ꯕꯣꯔꯥ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯈꯨꯍꯥꯎ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯃꯦꯠꯄꯩꯔꯥ ꯑꯩꯅ ꯇꯣꯠꯄꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯀꯣꯕꯤ ꯊꯝꯆꯦꯠ 이런 거냐? Sorry. Xin cái nâng đó anh. Giờ thôi cái dòng quay em xem. Ôi là bài Yên là bài bàm, ôi bài bàm đã. Nang hiệp chú ôi gần chắc mà nang tú. Nó cũng phải mình xin.
ꯈꯨꯁꯥ ꯑꯃ ꯃꯤꯁꯤꯡꯁꯦ ꯌꯦꯟꯅ ꯄꯥꯏ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯅ ꯃꯁꯥ ꯌꯥꯎꯔꯦ 이제 이신 계좌 항암돼 난더 항게 민승지제는 뭐 뿌락쟁이 되냐 살고 타자리면 돼 낙코피 봐 dù nào kia đấy 뭐 또 소리 하는 뭐 잘, cái một sẽ tăng trang là mình còn phải đâu ạ một cái luôn không sao đâu ạ mà hiệu quả lên này nhìn không mới hảo ạ ấy vừa mới nè man này nó làm sao ta ham lâu dài này thân cái mua không một xài đó một xài rất hào chứ nữa sao vậy bên đây đến nền tảng ừ đến nền tảng rau rau thế này là có biểu được ừ sáng là tôi cái gì nào cây sạo liền mà tung ở đây cả anh mà có cái hiện cam như nào à không nó không được nó thấy skin nó u này cả skin nó u gì vậy
ꯃꯊꯪꯗꯅꯦ ꯁ꯭ꯀꯤꯟ ꯉꯥꯛꯇꯣꯏꯅꯦ ꯅꯪ ꯆꯥꯔ ꯆꯥꯕ ꯃꯥꯜꯂꯦ ꯆꯥꯔ ꯄꯨꯈꯝꯅꯤꯅ ꯅꯪ ꯈꯜꯂꯛꯑꯕ ꯊꯟꯅꯤ ꯆꯥꯁꯤꯜꯂ ꯊꯜꯂꯛꯇ꯭ꯔꯗꯤ ꯊꯜꯂꯣꯏꯒꯦ ꯍꯥꯏꯔ ꯑꯩ ꯁ꯭ꯀꯤꯟꯗꯤ ꯐꯅꯌꯥꯝꯗꯤ ꯆꯥꯔꯦ ꯑꯩꯉꯣꯟꯗ ꯄꯤꯒꯦ ꯍꯥꯏꯅꯤ ꯑꯗꯨꯒ ꯀꯥꯎꯈ꯭ꯔꯦꯗ ꯀꯦꯃꯦꯔꯥꯗ ꯌꯦꯡꯉꯣ ꯃꯤ ꯊꯤꯉꯝꯃꯤ ꯌꯦꯡꯉꯣ ꯕꯣꯔꯥꯗꯣ ꯁꯥꯏꯗꯕꯤ ꯂꯦꯞꯄ ꯈꯅꯥꯎꯗ ꯈꯦꯠꯂ ꯆꯪꯉꯤꯕ ꯈꯔꯁꯨ ꯁꯥꯏꯌꯣ ꯀꯣ ꯌꯦꯔꯨꯝ ꯆꯥꯗꯧ ꯌꯥꯝ ꯂꯥꯎꯒꯅꯨ ꯑꯩꯅ ꯈꯜꯂꯤ ꯑꯩ ꯌꯦꯔꯨꯝꯅꯤ ꯁꯤ ꯐꯨꯠ ꯐꯨꯠ ꯆꯪꯉꯤ ꯈꯦꯠꯂ ꯆꯪꯉꯤꯕ ꯁꯤ ꯈꯨꯍꯥꯎꯁꯤ ꯕꯨꯖꯤꯌꯥꯁꯨ ꯇꯨꯁꯜꯂꯦ ꯂꯐꯣꯏꯁꯨ ꯆꯪꯕ ꯁꯤꯡꯕꯅꯦ ꯁꯤ ꯃꯍꯤ ꯄꯥꯝꯃꯦ ꯃꯍꯤ ꯌꯥꯎꯗ꯭ꯔꯦ ꯃꯩ ꯑꯃ ꯆꯥꯊꯣꯛꯈꯤꯕ ꯑꯩꯅ ꯅꯪ ꯃꯇꯨꯡ ꯇꯣꯠꯂꯣ ꯁꯤꯡꯖꯨ ꯈꯔ ꯇꯧꯔꯒ ꯍꯧꯖꯤꯛ ꯐꯪꯉꯣꯏ ꯅꯪ ꯁꯤꯗ ꯃꯔꯨ ꯑꯁꯥꯏꯕ ꯊꯥꯗꯩꯔꯥ ꯀꯥꯏꯗ ꯁꯤꯗ ꯊꯥꯗꯗꯦ ꯀꯩꯅꯣꯅꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯕꯗ ꯌꯦꯟ ꯃꯔꯨ ꯌꯥꯎꯔꯤꯁꯦ ꯀꯥꯏꯗꯩꯅꯣ ꯑꯗꯨꯁꯨ ꯑꯄꯠꯄ ꯃꯔꯨ ꯊꯥꯗꯗꯦ ꯀꯤꯖꯔꯦꯀꯣ ꯅꯪ ꯑꯩꯉꯣꯟꯗꯒ ꯑꯗꯨꯃꯥꯏꯅ ꯕꯗꯅꯥꯝ ꯁꯤꯔꯛꯀꯅꯨ ꯆꯪꯕ ꯆꯪꯗꯦ ꯋꯤꯡꯁꯅꯦ ꯌꯥꯔꯦ ꯑꯩ ꯉꯁꯥꯏ ꯆꯥꯏꯁꯤ ꯅꯪ ꯔꯤꯜꯁꯇꯩ ꯍꯦꯟꯕ ꯉꯥꯛꯇꯅꯤ ꯂꯣꯏꯔꯒ ꯆꯥꯔ ꯑꯍꯥꯎꯕꯁꯨ ꯂꯣꯏ ꯂꯩꯔꯦꯅ ꯅꯪ ꯉꯥꯛꯇꯅꯦ ꯌꯥꯝ ꯊꯤ ꯌꯦꯡꯉꯣ ꯊꯤ ꯍꯥꯏꯔꯒ 뭐 사야 돼? 비 다 돼. 아니 무슨 짜야? 핵사람들 이거다. ꯅꯪ ꯁꯤ ꯆꯥꯗ꯭ꯔꯣ 네. ꯏꯟꯖꯥꯡ ꯌꯥꯎꯕꯗꯣ ꯍꯥꯎꯕꯅꯦ 그리고 ꯁꯥꯃꯔꯣꯏꯗꯣ ꯆꯥꯗ꯭ꯔꯣ 짜야봐. 아니 뭐 사람들. 자신감 먹기 잘해. 이게 뭐야? 뭉쳐요.
이제 뭔가 합박거나 뭔가 합박발. 먹어 짜봐. nhưng hiện đạo chúng nhà đều 물로 합보이. ra rồi chịu đây một sáng này này làm ra cái này này vừa làm ra được quả không sao được quả sao cái một sáng này rồi rồi người ta không mặc của kim quả bị đá trên mà hai quả video chỉ video mình ta thấy đi like share subscribe comment tôi biết không